ai ngarangi khoi ki Madam Puja gi sei to present tawjage miyoi bagi mapok taret lak hai bado tasing nama leiram labatai bang pal sida ngai jaram ge mathang mapok amada thambiramu hakchang da dakpham ama mathang mapok tanang ai khangna naba han waro binu handaki mapok simagi lanjare ai nangonda lanjare chaibiramu ai bunachil penaba mapok tare lakmi oina poktanaba nungsi haiba si matang yabiu nungsiruba thamoy sina iral oire warak chabangam thamoy sigi maralni nungsiruba thamoy sina iral oire warak chabangam thamoy sigi maralni lanjare ai nangonda lanjare chaibiramu ai bunachil penaba mapok taret lakmi oina poktanaba nungsi haiba si matang yabiu ai matek si mutang present tawjage mathang damu phul sakpa yabi khutong chabdo leraga di tawjage aduga tachena ngasi present tawjari je ngarang khoigi star live hai tare star live ama tawje na tawrambado aidi yam kona su khangde do koi naw mu khangna mai tawdana star live ama tawraga di mana follower masing hengat pokot pakan khar leiba jane ado ai makti kan mai tawde ado sai mai monetization gi matang gi hai tare ne ko adugi duda adugi kano se followers se at least 5000 gumadi sugadong na haba magi kano khara restriction khara mai leiba male adugi engona 2.5 2.6 ki sang di followers e dumaina yawe yawbudugi khara adu mathok asin taw hai tare ado sai aina sung aidi kano ne aina sum khara to aina sum tawjarina ngasai gi adagi camera gi boiro adagi ngasai gi equipment masam sound gi boiro मैम वाली है जब बता रहे हैं क्वालिटी की मतंग दाई दारे अदु सिटीज मैंने तौजरी बखरा जिंग साइ पाम जरो बदुगी कितंग मैम द कंट्रीब्यूट मसाम कुम तौजबनी लेजरी बा आइगी गिटार अम लेजरी बा कीबोर्ड अदगी माइक्रोफोन मसाम तौजरी लेजरी बखरा जिन दुम याना बदुम तौबने है तारे अदगी मागी साउंड प्रूफ ओइबा ngasai माइ एरिया अम करी अम गा ngasai gi खरा दुम खरा फजना तौगे दिन खरा दुम संग है तारे सम सम अदुना होय अदुगी मतंगी मतुंगिना जो दुम ngama pasu oisano aduga mayam khara sum adumana hona minaraga hai tare ne ko ajumana sum sound gi woro di room gi woro tang sem gi khot ka ha gi judum wakhan da udir khanjari hai tare adu hoji ki jidi sum ara leijari khara jina dum man toroga dum tawjabani adana soi ki be khot ki be yaroga judum ma piu aduga topa hena phajaga da bopot mayam da no pang ji tang sai gi suggestion laraga di session to biro smai toroga di phajani smai tok doni ka ha gi sida koi gi sinau mayam sigi marakta khangbiba hen sigi matang da khangbiba yaw taraga di comment adum to biro adum suggest to biro smai tawje na ha do adum mating do pang naraga mana hona minaji aduga to minaji ai job tare do asigi di sei matek sum tang to ge aduga sei je ai pending khra leire ngasai gi koi madam amagi chung ngasai hindi sei ma ari bai sei ma masaka da bam su leiri aduga koi gi maru Vidyasagar gi urire madhabi gi sei ma su saktri ai pending leiri hari ba sei hari ba nong ni da su matang dum ai thaga sar na bo hona jage ha bji maga tham charang me tar bonga sigi te matek sum matang to ga ai din jage